Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur numit mangani sathagadaba yausang kumai ngasidagi haure luchingba kayana yaipa pauzal piri Nagaland amasung Meghaloi da ngasi anauba sarkar wasak lorugani Tripura gi na hayeng wasak logani amasung Pradhan Mantri Narendra Modi na hairi awang nongpuk lamdam sakhatnaba achetpa phirep amaga loinana makha tana hotnakigani haina nahongna phongdokre Manipur numit mangani jathagadaba yausang kumai ngasidagi hauragani numidang wairamda yausang mai thaduna yausang kumai hokdokani laikai laikai da club singna sana konabagi thorum kayamarum pangthokli kumai asina lakpada Rajyapal Susri Anusuya Uike Mukhyamantri Nongthombam Biren yauna luchingba kayana yaipa paujal pirakli magi paujal da Rajyapal na hai yausang kumai asi sahi kudingi yeningtha lakpa matamda Hindu dharma chatpasingna pangthoknai Manipur yausang kumai asi haujikti sports movement ama oina lekai kudingi pangthoknari Mukhyamantri na mahagi paujal da hai yausang kumai asi Manipur gi oina di khwaidigi chawbu kumai ni kumai asi lamta thada harau tayambaga loinana pangthoknai kumai asi na lakpada kendra gi mapal thoram Rajya Mantri Dr. Rajkumar Ranjan Singh Manipur Vidhan Sabha gi Adyaksha T.H. Satyavrata Power Mantri T.H. Bishwajit Mahut Mantri Y. Khemchan Singh Water Resources Mantri Wahengbam Nyumai Textiles Mantri Memsa Kipken IPR Mantri Dr. Sapam Ranjan Singh Manipur Pradesh Congress Committee na chingbana yafa paujal pirakli yausang kumai ga mari lenana pangthokadoriba sana khonaba thoram ga mari lenana laikai gi club amasung NGO singna kangladagi mai loba ngasi ayuk amasung hayengi pung 8 tagi nungthil pung 3 phawba kangla fort bon ayaba pire kangla manungda gari amasung loudspeaker sizinaba yaroi hari Manipur numit mangani sethagadaba yausang kumai asigi yenglaga rajyagi police na sexual thorang kaya lokhatle yausang kumai gi mangoinana police bibhag amasung Imphal do phongba pauche singi editor singi oiba mifama mangarang pangthoki mifama duda additional DGP law and order El Kailuna kumai manung ingna singa santi leina leminabana phonabada miyamna mating pangbinaba appeal tawki thoningdaba thodok thoktanaba mari leinaba police station gi officer singda sexual wafam khangan baga loinana patrolling hena council handuna samaj gi mayokta leiba singna jatharakpa tabak sing thingnana papautak pikre Mifamaduda yausanga mari lenana pangthok liba sana konabagi thaurambu police bibangna thagatli adumoinamak asigumba asina lambi sathok sasin amadi miyamda nungaitaba tholoidabani miyamna yariba makai chaliba singda ising amadi machu chasiloidabani thabak phangdriba naha singda thabak pinanaba amadi mahiroi singda kutcha haibagi training pinaba pandamda district skill committee Churachandpur nomagi oiba district skill mela Churachandpur gi toibongda laiba multipurpose hall da pangthokre Sankalp scheme gi makha da pangthokpa thoramadu da tongan tongan ba bibag sing yauna pham kunmari henbana stall hangdokhi Major General Rudra Singh yengkhombagi ahanba mapok numit ningsing thoram ngarang moidang pok tayol sandokfam da pangthokre moidang pok yengkhom sagai committee na sinba thoram aduda Haksel Mantri Dr. Sapam Ranjan Singh saruyakhi Council of Higher Secondary Education Manipur na lawba haujik sathariba class 12 ki parikya da ngarang Chandel jila da mahut chilamba mahiroyama tantokhi tabiriba pawasi Akaswani Imphal dagini Nagaland amasung Meghaloi da ngasi anoba sarkar wasak lorugani Tripura gina hayeng wasak logani Nagaland da nephew na luchingba NDPP BJP chungsinaba sarkar ngasi Kohima gi Capital Cultural Hall da pangthokpa thorum amada wasak logani Rajyapal Ganeshana Sri Nephew bu Mukhyamantri na thabak paiba masung aron bangakpagi wasak logani BJP luchingba wai paton bu BJP Legislative Party gi luchingba oina khankibaga loinana mahangna upamukhyamantri gi pham pairagani Meghaloi da ngasi NPP gi Kornat ke sangmana luchingba sungsinaba sarkar wasak lorugani nauna karaba MLA sing Protem Speaker Timothy D Sarana ngarang wasak logki Tripura da BJP IPFT chungsinaba kangbuna chawna mai paktuna hayeng amughana sarkar siamlagani wasak lobagi thoramda Pradhan Mantri Narendra Modi yawgani BJP Legislative Party gi luchingba khanaba Agartala da laiba dol gi office tangarang mifam pangthoktuna Dr. Manik Shahabu Legislative Party gi luchingbo ina khankhre Pradhan Mantri Narendra Modi na hari
awang nongpuk lamdamda chaukhatnaba achetpa phirep amaga loinana makha tana honakhigani. Wafam asi mahangna Assamgi Mukhyamantri Himanta Biswa Sarmana thagalakhiba Twitter gi wafam amagi paukumda phongdokhibani. Pradhan Mantri Narendra Modi na laibak asigi manung hunjinba mafamsingda hakselgi lamda phagalagliba aduda nungaiba phongdokhi. Maragasida Pradhan Mantri Narendra Modi ga Assam Sarkargi Mantri singa ngasi Guwahati da wari sanagani. Mangna Rajya Sarkarna paikaliba tongan-tonganba yaifa thaurangi scheme singi matangda naghongnuna yengsingani. Pradhan Mantri pangthokadorba mifam asiga mari leinana Assam Sarkarna lokhatpa jaba thabak lokhatle. Ngasi phongba pause singi maruba pause singi damak hauzik Wahengbam Rajesh leire. Rajesh Thagachari Suni. Pause sing the Punariba Maruba Pausing di Koiringa the Pangtukiba ex-servicemen rally the Saruk Yakiba, Mukhyamantri N. Birena, Manipura, Nupigi Sainik School Tamlagani, Bharat Lamigi Atobusingi Kubam Sanaba, Sel Kaktuna Tamle, Haba Pausing Asina, Sanalaibak, Morning Bell, Manipur Mail, Irebak, Isel Express, Imphal Free Press, Naharugi Tokdang, People's Chronicle Gi, Ahan Headline Tori. Pawasi, Tamenglong Times, Masonathar, Nisin, Tuhiltu, Amasung, Manipur Express Kina, Anisuba Headline Oidi. Lamay Taba Yangsin Bada, Sinanaba, Forest Guard Sing that Nasin Nomay Madfutara, Yentok Lagani, Delhi Degi, Gari Hura Laga Manipuri Yonba, Interstate Gang Kupu Amagi Mi Ani Pare Habesna, Ponapamgi Ahanba Amasung, Anisuba Headline Tori. Oil tanker sing security convoy pamnadre lengang na ating batam na basu turel degi koning bamong de leba koli habisna sanga express manipuri gi headline oili MGNRE GSK fan oina Rajya Sarkar na lupa koti chamri taruk lak nipumapan thadokle nupi ani yauna lupa koti manga rongi drug sing phare habisna sanga express iniski ahanba amachung anisuba headline tori. Urban local body singi mipam pangthopogi mami tamdribara haibasna huyelan pauda banner headline tokduna fongle. Katomai village ta koila thabagi damak SDOAM amasung Rajya Sarkar bu thagatpa phongdorokli haibasna Hills Hornbill Express Senapati gi ahanbe headline tori. DM University da protest over mairoi sing police na saina kanthakre haibasna Tamenglong Times ki ahanbe headline tori. Pawasi Isel Express ta anisube headline tori. Churachandpur ki Songtal village ta medical team sing tungkre medical camp pangthoklagani haibasna Masonathar Nisin Twiltu amasung Manipur Express ki ahan be headline tori. Miyam da akaiba toanga daba thabak sing tobiganu kailun haibasna Sanaleba ki anishu headline tori. Assam Rifles na paikaliba thabak sing Rajyapal na thagakre haibasna Morning Bell Manipur Mail gi anishu headline tori. Miyam police press puna khusam naraga chapminaraba matamdada mangjil thana chawkhatpa ngamgani habisna ireibaki anishuba headline tori. Customs and lupa koti manga henbagi drug amasung sana biscuit tarani toy phagatle habisna Imphal Free Press ki anishuba headline tori. Masaga sanadaba lantum paisilambagi custom gi deputy director Kaikho Hau court karaknaba khangan kre habisna Naharugi Thokdangi anishuba headline tori. Nagaland ki purapa heroin kilogram taranipan Assam da phare habisna People's Chronicle ki anishu headline tore. Lanmi ki pre-recruitment training camp tamai da hogdokre habisna Hills Hornbill Express Senapati ki anishu headline tore. Manipur Yauksang Festival irang thoktanaba mama mapa oibasingna honaba tangai phade habisna Sanalaiba ki editorial ori. Maru oiba body singda nupi mihut yamdaba habisna Manipur Mail ki editorial ori. Yauksang amasung sports haibasna irebaki editorial oire. Firearm license review tobugi thabak transparent ohensi haibasna Isel Express ki editorial oire. Gari huran basing amasung drug putopusin toba haibasna Imphal Free Press ki editorial oire. Sanaroi sing maru hunbada Yauksang sport ki maru oiba haibasna Naharugi Thokdangi editorial oire. Flood like ki leiba haibasna Rajya sigi sanaroi sing da hena khudong chaba haibasna People's Chronicle ki editorial oire. Yauksang Sports Haibasna, Pongnapangi editorial oire, Mitei Amasung ST Haibasna, Sangai Express Edition Animaki, editorial oire, Yauksang Mitei ga Mari Lainabra, Lainadabra Haibasna, Huyelan Paugi, editorial oire. Suni. Thagachari Rajesh, Aroibada Maroiba Pau Amuk, Manipuru Numit Mangani Zetagadaba Yauksang Kume, Ngasidagi Haure, Luchingba Kayana Yaifa Pauzel Piri, Nagaland amasung Meghaloi ngasi anoba sarkar wasak lauragani Tripuragin hayeng wasak laugani amasung Pradhan Mantri Narendra Modi na hari awang nongpuk lamdam sakhanaba achetpa phirep amaga loinana makha tana honakhigani pauloi jare.